Bishnupur district ki Toronglaobi Da Kuki Militant-Singna bong Kapsinduna Pikliba Angang ani HATPIKHIBA APOKPI MAMABUNA SOK-HANBIKHIBA AMADI CRPF na NONGMEINA KAPTUNA MEECHAM HATKHIBA THOUDOKSIng ADUDA YANINGDABA PHONGDOKTUNA KAKCHING district ki LANGMEIDONG da MALABA MEEYAMNA MEIRA-GI KHONGCHA CHATTUNA KHOLLAO KAYASU LAOKHRE LANGMEIDONG United Clubs Organization amadi LANGMEIDONG MEIRA-PAIBI apunba luf anina punna kutsamnaduna CHATTHIBA MEIRA-GI KHONGCHA adu LANGMEIDONG Social Welfare Club ki lampaksu oiriba LANGMEIDONG Kangjebungdagi hauraga Brahma Suknu lambida chatlaga Laimanai lamkhai fauba chatlaga amuk halaktuna LANGMEIDONG Kakmayai fauba amuk chatluraga khongchat haukhiba mafamda amuk halaktuna loishinki MEIRA-GI KHONGCHA ADUDA Kuki narco terrorist singi thawong yaningde manipur-dagi Kuki narco terrorist sing tanthokko Toronglaobi gi justice ekoina pami stop proxy war NRC chatnadringaida mikok thiba yaroi manipur gi apunbagi saktam kanamatana thugaiba yaroi haibana chingba KHOLLAO KAYASU laukhi MEIRA-GI KHONGCHA adu loiraba tungda Toronglaobi thodokta laikhidraba angang ani amadi CRPF na nongmeina kapada laikhidraba mioi ahungi mafamdasu MEIRA katuna laikhidraba singi thawaina ingna chikna lairunaba thauniejaki thauram aduda Lukogi President CH Manishwarna Toronglaobi thodok adu India laingangna chapchaba langla langjin puthoktuna logi oiba chapchaba choirak piu mahak makha tarakpada asiguma thodok asi amuk hanna thokhandanaba thabak lokhatlu haina phongdokki Lairiba MEIRA-PAIBI punamaki apun muluf LANGMEIDONG apun MEIRA-PAIBI lup asika hullaga ngasi asi HATKHIBA April gi tang 8 ta Toronglaobi da masagi mayumda tumnan lejariba mamagi mathada tumnan lejariba angang sing adubu Kuki narco terrorist singa attack tawktuna HATPIKHIBA amadi makha taba matang mioi kya lekhidaba mioi lekhidaba adugi mafam asida aikoina condolence message pijaba makoigi nungaitaba phongdoksaba amadi hariba miachinganu chenriba mioi sing adubu inangomena manipur gomena ticket pidna matik chaba nandi PBU cherak PBU nona makha tarakpada thon bidnam gidamak shanti goiba relese ngasi LANGMEIDONG apunba MEIRA-PAIBI lup masung lukona sinjaduna ngasi si ekoi sinjabani matungda hariba thodoksinga se thon bidnaba haidna ekoi club masung club apunba masung MEIRA-PAIBI luptagi सरकार की माइकैदा इंडिया गवर्नमेंट अमसुंग मणिपुर गवर्नमेंट की माइकैदा इंडियन कॉन्स्टिट्यूशन की मतुंगिना चप चाबा दंदी असि पीबीयू हादना खोई ngasi gi release pangthok chapni kunum ku thakachari